मेहंदी बासमोल तैसन के तो हनूरमीना जबमजे लेते मैम सपोर्ट तौरम मैम हमजीबुदी काले मचुमुक संगरगे वेलकम 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 टू माय SD चैनल मैमबू तराम नौचबगलोइनना इकोंगना कुलमजरी मैम कुलमजरी मैम आई लाइफ लापियो मैम मैम लाइफ तादोक्चरी ngasi karabu samje ngang sanga sakati bane samna ga kodon za da lore ne phima mamu tawi ne tato stand up na bro ne ati live ta ge stand up sa yam tang kato ulo ima ako ima chieng kapi mayam chieng wai kup jaw do kap tu iba stendo tam madi alto kan namdo kamu kada अच्छा गुड गुड ये मैं तो लगा लाइक से लगा आया ओंदो के दिन नुआई पे तक पूरी के जाऊ दे ओंदो के मचू संगे तौबा मचू संगे तौबनेबा ये मैं तंगलो apa jam deh oh kasi ketang cepat gitu ya kamu jalan hei ya yang tap tonton welcome welcome मैम वो तराम न ओक्से बगलो इनना इकोक न कुरमजरी है मैम समझे कलर से संजंग गे तो हुआ अच्छा मूंग तार दे वो कहा हनूरे मूंग में तो रहे वो हमसे कलर संगे उदय मते मच्चा में जाओ तो तब उदय मते मच्चा ले ब्रो ये न दबा itu dum to हाँ rồi chú lùi ni ra đấy nâng nó cũng là bài đủ đi bộ उदय मते मच्चा ले रहा नहीं था chấm nó đến nó cái này nè बस नुआ किधर तलाश संग में तो वनिंगी भाई ना ơi uốn lửa chứ u đi gì nè Udah. nó thấy u cái đấy ra đó ai इन्होंने नोई जी मत वो मने संग से संग मजे आई ना वनिंग बा lấy phút lập cho nó Dân chưa rồi bạn. cái đâu ra kìa Dân rồi.
ꯅꯪ ꯃꯁꯝꯒ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯂꯝꯅ ꯋꯥꯏ ꯑꯗꯨꯗꯤ ꯅ ꯍꯅꯨꯔꯗꯤ ꯐꯤꯕꯝꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯣꯛꯆꯜꯂꯦ ꯍꯅꯨꯕꯥꯏꯗꯣ ꯍꯅꯨꯕꯥꯏꯗꯣ ꯍꯅꯨꯕꯅꯤꯅꯦ ꯍꯅꯨꯔꯗꯤ ꯑꯃꯨꯛ ꯀꯗꯥꯏ ꯐꯖꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯌꯥꯝ ꯅꯠꯇ꯭ꯔꯅꯦ ꯍꯅꯨꯔꯗꯤ ꯐꯖꯕꯝꯁꯦ ꯂꯩꯇꯦꯕ ꯐꯖꯕꯝ ꯂꯩꯇꯦ ꯆꯍꯤ ꯌꯥꯝꯗ ꯆꯍꯤ ꯌꯥꯡꯈꯩ ꯁꯨꯔꯛꯇ꯭ꯔꯣꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯌꯥꯡꯈꯩ ꯍꯥꯏꯗꯨꯅꯤ ꯌꯥꯡꯈꯩ ꯁꯨꯔꯦꯗ ꯆꯍꯤ ꯌꯥꯡꯈꯩ ꯁꯨꯔꯗꯤ ꯑꯃꯨꯛ ꯀꯥꯏꯗ ꯑꯃꯨꯛ ꯐꯖꯈꯤꯗꯣꯏꯅꯣ ꯇꯥꯆꯧ ꯈꯨꯗꯩ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯣ Rumah ꯑ dah garam. ꯃꯇꯦꯛꯅꯦ ꯃꯇꯦꯛ ꯑꯩꯈꯣꯏ ꯈꯨꯗꯩ ꯃꯆꯥ Oh, sekarang betul. ꯑꯣꯏꯅꯦ ꯑꯗꯣ ꯌꯥꯝꯃ ꯑꯗꯣ ꯌꯥꯏꯅꯦ ꯑꯗꯩ ꯐꯛ ꯃꯊꯛꯇꯩꯗꯣ ꯄꯨꯔꯛ Okay, tunggu tu. Ya. ꯐꯛ ꯃꯊꯛꯇꯩꯗꯣ ꯄꯨꯔꯛꯑꯣ Oh, di pizza. ꯑꯗꯨ ꯅꯠꯇꯦꯌꯦ ꯀꯥꯄꯨ ꯃꯆꯨ ꯍꯥꯏꯔꯞ ꯇꯥꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯌꯦꯜꯂꯣ ꯀꯂꯔꯒꯤꯗꯣ ꯌꯦꯜꯂꯣ ꯀꯂꯔ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯦꯜꯂꯣ ꯀꯂꯔ ꯅꯨꯡꯉꯥꯏ ꯂꯩꯅꯤꯅꯦ ꯑꯐꯪ ꯑꯃ ꯄꯥꯏꯔ ꯂꯣꯏꯔꯦ ꯑꯆꯥ ꯈꯨꯗꯩꯗꯨꯒ ꯈꯨꯗꯩ ꯀꯩꯅꯣꯗꯣ ꯑꯁ ꯅꯣꯏꯗꯦꯕ ꯐꯣꯟꯗꯣ ꯗꯣꯟꯗ ꯅꯠꯇꯦ ꯐꯣꯟꯗ ꯍꯣꯟꯗ ꯑꯣ ꯁꯣꯅꯝ ꯆꯦꯞꯅ ꯌꯦꯡꯉꯗꯤ ꯐꯤꯕꯝ ꯑꯃ ꯇꯧꯏꯅꯦ Kalau kalau tu mah boleh. Aku berdiri le. Siapa nak tahu? ꯍꯥꯏ ꯑꯗꯨ ꯅꯠꯇꯦ ꯁꯤ ꯅꯠꯇꯦꯅꯦ ꯑꯞ ꯀꯩꯅꯣꯗꯩꯁꯦ ꯄꯨꯂꯥꯎꯅꯦ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯩ ꯀꯩꯅꯣ ꯉꯥꯛꯇꯅꯤꯅꯦ ꯏꯁ ꯇꯩꯁꯜꯂꯤꯅꯦ Koi. ꯆꯦꯡ ꯈꯞꯄ ꯍꯥꯞꯄꯒꯤꯅꯤꯅꯦ ꯄꯨꯅ ꯇꯧ ꯇꯥꯔꯦꯅꯦ ꯁꯤ ꯐꯖꯗ꯭ꯔꯦꯁꯦ ꯑꯩꯅ ꯐꯛꯇꯒꯤ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒ Jaroy sidi kena. ꯁꯤ ꯆꯨꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯐ ꯊꯣꯛꯑꯣ ꯅꯄꯥ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯝꯃꯇ ꯂꯣꯏꯔꯅꯤ ꯑꯁ ꯐꯤꯁꯤꯒ ꯁꯦ Loji loji. ꯇꯧꯔ ꯅꯥꯟ ꯁꯦ ꯐꯖꯗ꯭ꯔꯦꯁꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯔꯝꯖꯔꯤ ꯑꯩ ꯍꯧꯖꯤꯛ ꯁꯝꯁꯦ ꯀꯂꯔꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯕ ꯑꯗ ꯀꯂꯔꯁꯦ ꯁꯪꯊꯔꯤꯕ ꯍꯣꯟꯗ꯭ꯔꯣ ꯑꯗꯨ ꯆꯦꯞꯊꯣꯛꯎ ꯁꯣꯝꯗ ꯁꯣꯝ ꯆꯦꯞꯊꯣꯛꯇꯣꯏꯕ ꯆꯦꯞꯊꯣꯛꯀ ꯆꯦꯞꯁꯤꯟꯒ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯅꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯞꯄꯨ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯞꯄꯨ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯒꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯑꯣꯟꯊꯣꯔꯛꯑꯣ ꯑꯩꯁꯦ ꯅꯍꯥ ꯑꯣꯏꯔꯤꯅꯦ ꯄꯅꯧ ꯑꯣꯏꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯁꯜꯂꯛꯇ꯭ꯔꯤ ꯁꯛꯁꯦ ꯁꯛꯇꯥ ꯑꯃ ꯑꯣꯜꯂꯦ ꯅꯪ ꯀꯌꯥꯝ ꯐꯖꯗꯣꯔꯤꯒꯦ ꯑꯩꯁ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯐꯖꯔꯝꯈ꯭ꯔ ꯄꯣꯠꯅꯤꯍꯦ ꯈꯔ ꯐꯖꯔꯦ ꯌꯥꯔꯦ ꯐꯖꯔꯝꯈ꯭ꯔ ꯄꯣꯠꯅꯤꯍꯦ ꯃꯤꯅ ꯀꯩꯅꯣ ꯃꯔꯨꯝꯗꯒꯤ ꯆꯦꯞꯅ ꯍꯨꯔꯥꯟ ꯌꯦꯡꯉꯝꯃꯤꯅꯤ ꯑꯩꯈꯣꯏ ꯁꯛꯁꯦ ꯂꯣꯏꯁꯜꯂꯣ ꯑꯗꯥꯏꯗ ꯂꯦꯞꯄꯨ ꯁ꯭ꯋꯥꯏꯁꯦ ꯂꯦꯞꯄꯨ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯏꯁꯥꯅ ꯊꯥꯒꯠꯂꯗꯤ ꯀꯥꯆꯤꯟ ꯌꯧꯏ ꯍꯥꯏꯅꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯂꯤꯂꯥ ꯐꯂꯥ ꯌꯥꯎꯔꯝꯃꯤꯅꯤ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯅꯪ ꯀꯩꯅꯣꯅꯦ ꯁꯣꯝꯗ ꯊꯨꯡꯉꯕ ꯌꯦꯡꯒꯦ ꯂꯤꯂꯥꯗꯒ ꯃꯤ ꯄ꯭ꯔꯥꯏꯖ ꯐꯪꯉꯤꯅꯤ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯗꯨꯅ ꯄꯥꯁꯀ ꯇꯥꯗꯅ ꯁꯤꯒ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯀꯩꯅꯣ ꯈꯨꯠꯀꯁꯦ ꯃꯆꯨ ꯁꯪꯉꯦ ꯃꯤꯅ ꯃꯦꯍꯦꯟꯗꯤ ꯍꯥꯏꯗꯣ ꯈꯨꯠꯇ ꯃꯆꯨ ꯁꯪꯉꯒ ꯃꯣꯏꯅꯕꯨ ꯗꯤꯖꯥꯏꯟ ꯑꯃꯗ ꯇꯧꯔꯒ ꯐ꯭ꯔꯦꯝ ꯍꯥꯏꯗꯤ ꯐꯖꯕ ꯃꯑꯣꯡꯗ ꯇꯥꯍꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤꯗ ꯌꯥꯔꯕꯣ ꯑꯁ ꯀꯩꯅꯣ ꯑꯁ ꯂꯣꯏꯔꯦ ꯂꯥꯏꯕꯛꯀꯁꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯀꯥꯟꯇꯗ ꯀꯨꯔꯨꯁꯤꯡꯅꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯏꯔꯣꯏ ꯃꯆꯤꯒꯤ ꯇꯥꯏꯞꯇ ꯁꯂꯥꯏꯁꯦ ꯀꯥꯏꯅꯤ ꯐꯖꯔꯦꯍꯦ ꯁꯥꯍꯤꯇ꯭ꯌꯕ ꯃꯤꯅ ꯆꯤꯔꯥꯏ ꯀꯥꯕꯁꯦ ꯁꯜꯃꯥꯟ ꯈꯥꯟ ꯍꯣꯏ ꯆꯤꯔꯥꯏ ꯀꯥꯏ
ꯑꯗ ꯃꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯑꯩꯅ ꯆꯤꯔꯥꯏ ꯀꯥꯕꯁꯤ ꯄꯩꯁꯥꯁꯦ ꯆꯪꯉꯛꯎ ꯌꯥꯗꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩ ꯈꯪꯉꯦ ꯀꯩꯅꯣꯅꯦ ꯈꯪꯉꯦ ꯇꯥꯅꯤꯡꯗꯦ 손으로 ꯑꯁ ꯇꯜꯂꯦꯍꯦ ꯆꯩꯇꯦꯕ hu망나 ꯇꯩꯕꯒ ꯌꯥꯗꯦ ꯑꯗ ꯍꯛꯆꯥꯡ ꯐꯔꯗꯤ ꯍꯨꯃꯥꯡ ꯁꯧꯕꯅꯦ ꯌꯥꯗꯣ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯗꯣ ꯍꯨꯃꯥꯡ ꯁꯧꯕꯅꯤ ꯃꯥꯏꯁꯦ ꯑꯝꯇ ꯀꯧꯔꯛꯇꯦ ꯇꯧꯈꯤ ꯍꯨꯃꯥꯡ ꯍꯥꯏꯗꯣ ꯌꯥꯔꯕ ꯌꯦꯡꯉꯨ ꯐꯖꯔꯕ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯝꯒꯅꯤ ꯅꯨꯡꯈꯣꯗ ꯅꯣꯟꯊꯧꯖꯦ ꯅꯨꯡꯈꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯦꯝꯃꯗꯤ ꯏꯃꯥꯒꯤ ꯂꯋꯥꯏꯁꯦ ꯈꯔ ꯇꯩꯁꯟꯕꯤꯌꯨꯗꯅ ꯂꯦꯝꯃꯤꯕꯣ ꯏꯃꯥ ꯅꯪ ꯇꯩꯒꯦꯔꯣ ꯁꯦ ꯂꯦꯝꯃꯤ ꯃꯌꯥꯝ ꯑꯃ ꯑꯩ ꯇꯩꯅꯤꯡꯗ ꯇꯣꯛꯎꯗ ꯑꯩꯅ ꯏꯃꯥꯁꯦ ꯐꯖꯍꯟꯅꯤꯡꯕꯗꯣ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤ ꯁꯦ ꯇꯨ ꯂꯦꯝꯃꯦ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯊꯝꯃꯣ ꯍꯌꯦꯡ ꯇꯩꯒꯅꯤ ꯀꯥꯏ ꯍꯌꯦꯡ ꯍꯌꯦꯡ ꯌꯥꯔꯣꯏꯍꯦ ꯀꯩꯅꯣꯅꯦ ꯍꯌꯦꯡ ꯇꯩꯒꯦ ꯀꯥꯏ ꯅꯪꯒꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯂꯦꯝꯃꯦꯕ ꯃꯥꯒꯤ ꯁꯝꯗꯣ ꯁꯝꯗꯣ ꯇꯦꯟꯅ ꯀꯥꯕꯅꯤꯅ ꯌꯥꯝ ꯆꯪꯗ꯭ꯔꯦꯗꯅ ꯊꯝꯃꯣ ꯉꯥꯏꯔꯒ ꯇꯩꯖꯥꯅꯤꯅ ꯍꯧꯖꯤꯛ ꯅꯃꯧ ꯅꯨꯄꯤ ꯁꯠ ꯇꯩꯁꯜꯂ ꯂꯧꯔꯣ ꯑꯩ ꯀꯣꯟ ꯐꯦꯡꯗꯣꯏꯅꯤꯅꯦ ꯑꯗꯣ ꯐꯦꯡꯉꯨꯆꯣ ꯐꯦꯡꯉꯨꯖꯦ ꯀꯪꯒꯤꯅꯤ ꯀꯪꯈꯤꯅꯦꯕ ꯀꯪꯗꯦꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯒ ꯁꯠ ꯀꯨꯏꯍꯧꯔꯣꯏꯕ ꯉꯥꯛꯇꯪ ꯂꯩ ꯂꯥꯎꯗꯣ ꯑꯩ ꯇꯩꯁꯟꯒꯦ ꯃꯤꯅꯤꯠ 4-5 ꯐꯥꯎ ꯄꯥꯔꯣꯏꯅꯦ ꯆꯪꯁꯤꯜꯂꯧꯅꯦ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯃꯤꯅꯤꯠ 4-5 ꯐꯥꯎ ꯐꯥꯔꯣꯏꯕ ꯏꯁ ꯏꯕꯦꯝꯃꯊꯝꯃꯝꯃꯣ ꯎꯞꯁꯜꯂꯝꯃꯨ ꯆꯥꯡꯄꯣꯛꯅ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯝꯃꯨꯅꯦ ꯀꯔꯤꯅꯣꯅꯦ ꯆꯦꯡꯗꯣ ꯀꯪꯈꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯔꯞꯇ ꯇꯩꯍꯧꯔꯁꯨ ꯅꯪ ꯑꯗꯨ ꯈꯇꯪꯒ ꯇꯩꯁꯜꯂꯗꯤ ꯂꯨꯃꯥꯡꯒꯤ ꯑꯗꯨꯋꯥꯏꯗꯣ ꯇꯩꯍꯜꯂꯛꯑꯣꯕ ꯂꯋꯥꯏꯁꯤꯗ ꯇꯩ ꯂꯋꯥꯏ ꯅꯠꯇꯦꯅꯦ ꯃꯃꯥꯡꯒꯤꯗꯣ ꯇꯩꯌꯨꯅꯦ ꯍꯣꯏ ꯃꯃꯥꯡꯒꯤꯗꯣ ꯇꯩꯌꯨ ꯂꯨꯃꯥꯡꯗꯣ ꯇꯩꯌꯨ ꯂꯨꯃꯥꯡꯗꯣ ꯇꯩꯔꯗꯤ ꯑꯁꯤ ꯀꯪꯉꯤꯅꯦꯕ ꯇꯞ ꯇꯥꯅ ꯍꯥꯞꯆꯜꯂꯤꯅꯦ ꯑꯩꯁꯨ ꯈꯤꯇꯪ ꯊꯝꯃꯣ ꯀꯅꯥꯒꯤ ꯈꯤꯇꯪ ꯊꯝꯕꯅꯣ 1 time 2 time ꯅꯠꯇꯦ 1 time 어이도 저도 저도 nang manakta live sa tha do ai ra puro ra mi puna mo wari wata yata ente na wai sana bado nungai dana ꯂꯧꯔ ꯁꯝꯖꯥ ai da pura ge ba kaino na ai ngarang mi panam changai aina id message to kana tawdabani na ne live to message ꯄꯨꯡ ꯊꯣꯛꯇꯣꯔꯤꯕꯁꯦ all message ta tawng ꯅꯪ ꯆꯦꯡ ꯀꯛꯄꯔꯣ isai kutta di ba sangye jaita ayam kutta loire lapang dai wini tawri si as lore yaad re ising ye kitang taking bay na 뭐라 tazo ising bro na saksi mo ita tadre da ꯑꯩꯉꯣꯟꯗꯒ ꯇꯧꯕꯤꯔꯛꯀꯅꯨ ꯐꯤꯕꯝ ꯃꯇꯥꯗ ꯃꯁꯥꯒꯤ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯀꯪꯕ ꯃꯥꯜꯂꯦꯕ ꯇꯧꯔꯤꯁꯦ ꯏꯃꯥꯒꯤ ꯇꯧꯔꯤꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯁꯝꯁꯦ ꯁꯝꯂꯥꯡꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯏꯃꯥꯒꯤ ꯁꯝꯂꯥꯡꯁꯦ 들어오자. 근데, 저,
시시시 여기 자 이브라 아 이브라나 여기 사로 이티네 저기 사로 온다라 가니 온다라 가니 온다라 가니 온다라 가니 तेनु 온다라 가니 को 아 लेपो लेपो सी इस आका जारी से लेपो 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 दो अयो ये साम ngaktani अयो नोना पाइ बे यादे साम ngaktani जुनी अब बाय 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 तो बाय बाय तो बाय बाय तो ए बाय बाय तो हेलो हेलो 이마람 너 언제 갈게? Ê mẹ em, quay huy chứ. Quay huy. Anh nào? Ayun ka na, baro dala ama hapon. Ayun ka hapa-hapa baro mama. Sadia mo di sadia. Kamu muda na ina. Sadia. Hapon mo kaling da baro di ka kaling na hapon. Ay kita ani kaling ko. Sarne magagaram siga. Saya kuko de de. Tengok kan. mày làm gì không? Daw hai lúc nào comment ạ. Quay huy, ngobi. Yes. Kutu ni dia kutu. 나 구두구두 ram pam đấy đi. Cho lấy. Nusi cái ra đi mà tao chơi dùng nusi tới dùng. Sẽ hai là cái in mình. 나 구두구두 더 달래네. Hai là cái in mình mà mo pa ni đi. Nupi. Chu, kutu chu. Anh quà mà thế cũng ra đi. Ada? Dobro chalo. 저 마파나 각번에 현 말이 몽따버지. 아고 이찬 바이 마섬 시디 몽따래. 에 매야 아이나 각터리니 마이 마섬제. 삼랑제. 나리나 좀 देवगलकने दम मोंग दी दम ताई अकोई नदी सल्लाबनी ना जादरे Nó quả ra rồi gì? पीछे दे हाय शो तो जामना साथी बा असली हीरो नी जामना साथी बा असली हीरो 저 नमाइदो लेख्दो ने Mình giảm làm nên vàng ngang gì? Phải đi kia ngang. Đi được. Ai vậy? Ngang gì? समय साइकिल ने पूरा मागी कनो से केटीएम से मुंग इता तादरे ने Mai sẽ kế ra giao từ đi qua hình của ra thì. Ai kế ra ít đi đường ra gì? thâu gai này cai rồi xong đó à thâu đó này yêu sẽ coi kia cho thằng ngầm trai mà nó là tôi
ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯂꯣꯝꯗꯁꯨ ꯍꯥ ꯑꯝꯇ ꯎꯍꯟꯒꯦꯕ ꯀꯩꯒꯤꯅꯣ ꯔꯦ ꯎꯍꯟꯒꯦꯕ ꯅꯃꯥꯏꯗꯨꯇ ꯎꯍꯟꯒꯦ ꯀꯔꯤꯅꯣ ꯔꯦ ꯀꯩ ꯗꯤꯁꯇꯔꯕ ꯇꯧꯅꯨ ꯀꯥꯏ अच्छा उरे उरे लाइव नहीं लाइव नेब कोई अदुम डाइरेक्ट मांग थोईसिदी कदरगने नोजिदी हाँ अस नेचर बुदी तो उन्नत लेवसी सोइतोगी चुबी पाम्बी लगती क्वा से मोंग इता ताते रे मो क्वा से पाल लागते क्वा से यादरे कोई क्वा पाम्बी के से लइत्रे इमा आंदा क्वा से पांदे अंतरा चाहिए तो क्वा लग पान भी दो मधु तो था अपना पादो नहीं माने वाओ वाओ Oh, साथी साथी ए bunga se panari mane nga se panari nga panari kakai masak je mayam no to uhal lai uri ni itu Manipur पाले भागते लोई उधर नहीं कोई कसा तो उधर ही नहीं ये बिकोम ना मुँह लगे कान देता लाइफ था नहीं कनो तो नहीं आई कर तो न थोगी कॉफी ले लाकनी अरे है मई दारे नो इदी हाँ साना रे अब वीडियो लगो दे हाँ वीडियो लो बजाय है रो तो कोई ना ऐसे कोई ना माने क्यों मैम इनमा लाइव दादो ही नहीं इनमा
पे जाओ नहीं जी ओ कोई असे कोयरानी असे कोई की बिजनेस नंबर 1 नहीं नंबर 1 ओ कोई dia pani kana ai gonna go bro nang mu ne na kwa ra kana pijan ai dai na wa Trên này ai quân bên gì này sao không được cuốn bị cuốn là đây này cha mong dai xe ye xe nè Jubi vamos ini. À, trông ngon đi kìa này. À. Ako imo na pili niya. Yan. Ano ni kawan jengan itu? Imo na pili. Kan na gana tao ni. White chili. Imo na pili.
Wah, petunua. Wah, petunua. Wah, petunua.